COVID-19 के pandemic असida COVID warriors sing na masagi khan batawdana kathokpa magaloina na miyam gi tabak hona bibabu miyam na sakhang laba actress Manda Leima na hainingai leitana thakali haina impact news ta phongtorakli social media ti phangba pawda ka hena wakal khanjin bigen haina su Manda Leima na phongtorakli Kwai kibikpu Manda Leima na khurumjari COVID-19 laisat asitigi ngauthoknaba amata ngairaba pambaidi section ba haiba sina oire mioi bakhunai gi phanabagi damakta lengang na piriba section thorang sing ngakna chatpiu maru oiba thabak thoram khara khakna tana yariba makhai yum dagi mapan thokpiganu TV da newspaper da social media dagi phangba pauna ka henba wakhan khanjin biganu wakhal ka hena khanjin badagi thoaningda ba thodok kaya thoktaba natte COVID-19 laisat asi matau karamna matamda pharaktuna hanagi punsida amuk halakadagi haibagi ngaiba su tawbiganu ngaiba haiba simaktabu thabak thoram khudingmakta yamna wai COVID-19 laisat asi adumak leiragadabani hana leijari laina makhal singi mathakta anoba laina makhal ama muk hakalapani laina asi matau karamna pharakadage haiba matamda scientist singna laina asiga chanaba makhal gi hidak puthoklaba matamda ta miyoiba khunaina laina asidagi lai thorakpa kauthorokpa ngamgadoribani aikhoi miyoiba khudingmak sigataba ngaktani sigani kauthokpa mikuptuni miyoiba aikhoina nungaina hinglibasi maram asina matam mafamgi matung inna matam ga chuna na nungaiba mikup oina lien khiba ngamba punsi atubu marek mahau thokpa punsi oigadoribani covid warrior singna isagi oijaba kaya thadoktuna awa ana kaya thidana miyoiba khunai gi damakta mateng pangbibagi damak hanna thakachari tungi punsida afaba nungaiba yaifaba to oibiu haiba wafam asi thamjari